ꯃꯌꯥꯝꯁꯤꯗꯤ ꯌꯦꯟ ꯃꯈꯣꯡꯒ ꯌꯦꯟꯒ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯊꯕꯤ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯀꯥꯂꯦꯖꯥꯒ ꯃꯀꯟꯒ ꯃꯦꯠꯂꯦ ꯇꯤꯜꯍꯧ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯍꯤ ꯂꯩꯔꯦ ꯈꯨꯠꯁꯦ ꯀꯥꯂꯦꯖꯥ ꯃꯦꯠꯂꯨꯕꯩꯅꯤꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯃꯍꯤꯁꯦ ꯂꯣꯏ ꯐꯝꯖꯤꯜꯂꯦ ꯋꯥꯕ ꯏꯁꯤꯡ ꯍꯥꯏꯁꯤꯗ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯦ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯀꯥꯂꯦꯖꯥꯁꯦ ꯈꯔ ꯍꯥꯎꯔꯦ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯦ ꯃꯣꯔꯣꯛ ꯐꯖꯅ
တယ်မော်ဖြစ်ဟုတ်တယ်ဆိုတော့မှာစမ်းမယ်အမေတို့ဖတ်တယ်ဟင်ကန်စားပါအမေတို့စားတယ်แม่งมาซื้อดีมันตั้งใจรถสลักเกมมาทั้งเดียวตรงเทนนะใช่ไหมครับบ๊ายบาย